ꯑꯍꯥꯟꯕꯃꯛꯇꯗ ꯃꯌꯥꯝꯕꯨ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥ ꯄ꯭ꯂꯦꯠꯐꯣꯔꯝ ꯑꯃ ꯑꯣꯏꯔꯤꯕ ꯐꯦꯁꯕꯨꯛꯇ ꯊꯥꯒꯠꯅꯔꯛꯄ ꯏ ꯄꯥꯎ ꯈꯔ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯊꯝꯖꯔꯤ ꯈꯥꯁꯂꯦꯟꯗ ꯂꯩꯔꯝꯕꯁꯤꯡ eviction ꯇꯧꯔꯨꯕꯗ ꯇꯦꯂꯤꯄꯇꯤꯗ ꯃꯌꯥꯡꯁꯤꯡꯅ ꯏꯔꯥꯡ ꯁꯥꯒꯠꯂꯛꯈ꯭ꯔꯦ ꯍꯥꯏꯔꯤ ꯐꯥꯖꯤꯟꯈꯤꯕ ꯑꯔꯥꯝꯕꯥꯏ ꯇꯦꯡꯒꯣꯜꯒꯤ ꯃꯤꯑꯣꯏꯁꯤꯡ ꯀꯟꯗꯤꯁꯟ ꯑꯃꯠꯇ ꯌꯥꯎꯗꯅ ꯊꯥꯗꯣꯛꯀꯗꯕꯅꯤ ꯍꯥꯏꯅ ꯇꯛꯁꯤꯜꯂꯛꯂꯤ ꯌꯥꯅꯈꯤꯕ ꯋꯥꯐꯝꯁꯤꯡ ꯊꯑꯣꯏꯔꯛꯇ꯭ꯔꯕꯗꯤ ꯃꯅꯤꯄꯨꯔ ꯃꯩ ꯆꯥꯛꯅꯕ ꯁꯦꯕꯥꯎ ꯄꯤꯕ ꯑꯣꯏꯅ ꯊꯣꯛꯀꯅꯤ ꯍꯥꯏꯅ ꯃꯩꯔꯥ ꯄꯥꯏꯕꯤ ꯑꯄꯨꯟꯕ ꯂꯨꯞ ꯄꯜꯂꯦꯟꯅ ꯐꯣꯡꯗꯣꯔꯛꯂꯤ ꯐꯥꯖꯤꯟꯈꯤꯕ ꯑꯔꯥꯝꯕꯥꯏ ꯇꯦꯡꯒꯣꯜꯒꯤ ꯃꯤꯑꯣꯏꯁꯤꯡ ꯀꯟꯗꯤꯁꯟ ꯌꯥꯎꯗꯅ ꯊꯥꯗꯣꯛꯀꯗꯕꯅꯤ ꯍꯥꯏꯅ ꯃꯩꯔꯥ ꯄꯥꯏꯕꯤ ꯑꯄꯨꯟꯕ ꯂꯨꯞ ꯄꯜꯂꯦꯟꯅ ꯇꯛꯁꯤꯜꯂꯛꯄꯒ ꯂꯣꯏꯅꯅ ꯒꯕꯔꯅꯔ ꯃꯁꯥꯅ ꯍꯥꯏꯗꯣꯛꯈꯤꯕ ꯋꯥ ꯉꯥꯛꯇ꯭ꯔꯤꯕ ꯀꯔꯤꯒꯤꯅꯣ ꯌꯥꯅꯈꯤꯕ ꯋꯥꯐꯝꯁꯤꯡ ꯊꯑꯣꯏꯔꯛꯇ꯭ꯔꯕꯗꯤ ꯃꯅꯤꯄꯨꯔ ꯃꯩ ꯆꯥꯛꯅꯕ ꯁꯦꯕꯥꯎ ꯄꯤꯕ ꯑꯣꯏꯅ ꯊꯣꯛꯀꯅꯤ ꯍꯥꯏꯔꯛꯂꯤ ꯀꯛꯆꯤꯡ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯃꯅꯨꯡ ꯆꯟꯅ ꯂꯩꯔꯤꯕ ꯄꯂꯦꯜꯒꯤ ꯃꯩꯔꯥ ꯄꯥꯏꯕꯤ CSO ꯀ꯭ꯂꯕ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯁꯤꯡꯒꯤ ꯑꯄꯨꯟꯕ ꯂꯨꯞ ꯑꯣꯏꯔꯤꯕ ꯂꯨꯞ ꯑꯁꯤꯅ ꯊꯥꯗꯣꯔꯛꯄ ꯆꯦꯔꯣꯜ ꯑꯃꯅ ꯍꯥꯏ ꯃꯩꯇꯩ ꯀꯨꯀꯤꯒꯤ ꯂꯥꯟ ꯍꯦꯛ ꯍꯧꯔꯛꯄꯗꯒꯤ ꯈꯪꯍꯧꯗꯅ ꯂꯩꯕꯥꯛ ꯃꯤꯌꯥꯝꯗ ꯑꯋꯥ ꯆꯩꯊꯦꯡ ꯀꯌꯥ ꯄꯤꯗꯨꯅ ꯂꯥꯛꯈꯤ ꯑꯔꯥꯝꯕꯥꯏ ꯇꯦꯡꯒꯣꯜꯒꯤ ꯌꯥꯝꯂꯕ ꯅꯍꯥ ꯀꯌా ꯑꯃꯗꯤ ꯃꯔꯩꯕꯥꯛꯄꯨ ꯅꯨꯡꯁꯤꯖꯕ ꯅꯍꯥ ꯀꯌꯥ ꯑꯃꯒ ꯂꯣꯏꯅꯅ ꯃꯩꯇꯩ ꯐꯨꯔꯨꯞꯀꯤ ꯂꯥꯏꯅꯤꯡ ꯂꯥꯏꯁꯣꯟ ꯏꯅꯥꯠ ꯆꯠꯅ ꯀꯥꯡꯂꯣꯟ ꯊꯛꯁꯤ ꯈꯥꯁꯤ ꯊꯧꯒꯜꯂꯣꯟ ꯌꯣꯛꯈꯠꯆꯗꯨꯅ ꯂꯩꯔꯝꯕ ꯏꯆꯥ ꯏꯅꯥꯎꯁꯤꯡꯕꯨ ꯃꯐꯝꯅ ꯃꯇꯝꯅ ꯈꯨꯠꯇ ꯈꯨꯠꯂꯥꯏ ꯄꯥꯏꯔꯨꯔꯕꯁꯨ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯀꯤ ꯁꯨꯛꯂꯤ ꯄꯥꯏꯔꯤꯕ ꯑꯃꯗꯤ ꯌꯦꯡꯁꯤꯜꯂꯤꯕ ꯒꯕꯔꯅꯔꯅ ꯍꯧꯈꯤꯕ ꯆꯍꯤ 2025ꯀꯤ ꯐꯦꯕ꯭ꯔꯨꯋꯥꯔꯤ 10ꯗ ꯊꯣꯛꯈꯤꯕ ꯋꯥꯔꯣꯜ ꯑꯃꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯥꯏꯟꯅ ꯌꯥꯗꯕ ꯈꯨꯠꯂꯥꯏꯁꯤꯡ ꯃꯁꯥꯅ ꯂꯩꯉꯥꯛꯀꯤ ꯈꯨꯠꯊꯥꯡꯗ ꯅꯨꯃꯤꯠ 9ꯅꯤꯒꯤ ꯃꯅꯨꯡꯗ ꯄꯤꯁꯤꯟꯗꯨꯅ ꯁꯔꯦꯟꯗꯔ ꯇꯧꯔꯕ ꯑꯗꯨꯗ ꯃꯈꯥ ꯇꯥꯅ ꯐꯥꯕ ꯄꯨꯟꯕ ꯑꯃꯗꯤ ꯀꯥ ꯍꯦꯟꯕ ꯑꯦꯛꯁꯟ ꯑꯃꯠꯇ ꯆꯠꯊꯔꯣꯏ ꯍꯥꯏꯅ ꯃꯤꯌꯥꯝ ꯑꯃꯗꯤ ꯏꯃꯥꯁꯤꯡ ꯈꯪꯅ ꯃꯅꯤꯄꯨꯔꯒꯤ ꯒꯕꯔꯅꯔꯅ ꯀꯃꯤꯠꯃꯦꯟ ꯄꯤꯈꯤꯕꯅꯤ ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯄꯨꯟꯕꯒꯤ ꯑꯣꯏꯕ ꯈꯨꯠꯂꯥꯏꯁꯤꯡ ꯄꯤꯁꯤꯟꯈꯤ ꯌꯥꯅꯈꯤꯕ ꯄꯨꯝꯅꯃꯛ ꯑꯁꯤꯒꯤ ꯋꯥꯡꯃꯗ ꯍꯧꯈꯤꯕ ꯖꯨꯟ 18ꯗ ꯑꯔꯥꯝꯕꯥꯏ ꯇꯦꯡꯒꯣꯜꯒꯤ ꯃꯤꯑꯣꯏꯁꯤꯡ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯁꯤꯡꯅ ꯐꯥꯕ ꯄꯨꯟꯕ ꯇꯧꯔꯛꯄ ꯑꯁꯤ ꯂꯥꯏꯕꯛ ꯊꯤꯕꯅꯤ ꯊꯧꯑꯣꯡ ꯑꯁꯤ ꯃꯩꯔꯥ ꯄꯥꯏꯕꯤ CSO ꯀ꯭ꯂꯕ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯁꯤꯡꯅ ꯌꯥꯝꯅ ꯍꯛꯆꯤꯟꯅ ꯂꯧꯕꯒ ꯂꯣꯏꯅꯅ ꯌꯥꯅꯤꯡꯗꯕ ꯐꯣꯡꯗꯣꯛꯄꯒ ꯂꯣꯏꯅꯅ ꯋꯥꯍꯪ ꯀꯌꯥ ꯍꯪꯂꯛꯂꯤ ꯒꯕꯔꯅꯔꯅ ꯃꯇꯝ ꯑꯗꯨꯗ ꯍꯧꯖꯤꯛꯇꯤ ꯉꯥꯛ ꯁꯦꯜꯂꯒꯅꯤ ꯍꯥꯏꯅ ꯊꯝꯈꯤꯕ ꯑꯗꯨ ꯀꯗꯥꯏꯗꯅꯣ ꯌꯥꯅꯈꯤꯕ ꯋꯥꯐꯝꯁꯤꯡ ꯊꯑꯣꯏꯔꯛꯇ꯭ꯔꯕꯗꯤ ꯃꯅꯤꯄꯨꯔ ꯃꯩ ꯍꯧꯅ ꯆꯥꯛꯅꯕ ꯁꯦꯕꯥꯎ ꯄꯤꯕ ꯑꯣꯏꯅ ꯊꯣꯛꯀꯅꯤ ꯂꯥꯏꯅꯤꯡ ꯂꯨꯞ ꯑꯣꯏꯅ ꯁꯣꯁꯤꯌꯦꯜ ꯋꯥꯔꯛ ꯇꯧꯗꯨꯅ ꯍꯥꯟꯅꯒꯨꯝ ꯇꯨꯃꯤꯟꯅ ꯂꯩꯔꯕ ꯏꯆꯥ ꯏꯅꯥꯎꯁꯤꯡ ꯑꯁꯤꯗ ꯑꯃꯨꯛ ꯍꯟꯅ ꯀꯥꯏꯍꯧꯔꯤꯕ ꯑꯁꯤ ꯑꯇꯝꯅꯅ ꯏꯔꯥꯡ ꯊꯣꯛꯅꯕ ꯂꯩꯉꯥꯛꯅ ꯁꯤꯜꯂꯕ꯭ꯔꯥ ꯒꯕꯔꯅꯔ ꯃꯁꯥꯅ ꯍꯥꯏꯗꯣꯛꯈꯤꯕ ꯋꯥ ꯃꯁꯥꯅ ꯉꯥꯛꯇ꯭ꯔꯤꯕ ꯀꯔꯤꯒꯤꯅꯣ ꯍꯦꯟꯅ ꯑꯗꯨꯝ ꯃꯩꯇꯩꯗ ꯅꯠꯇꯅ ꯅꯥꯒꯥ ꯐꯨꯔꯨꯞ ꯐꯥꯎꯕ ꯑꯣꯟꯁꯤꯟꯗꯨꯅ ꯃꯤꯍꯥꯠ ꯃꯤꯄꯨꯟ ꯆꯠꯊꯔꯛꯂꯤ ꯃꯁꯤꯗ ꯒꯕꯔꯅꯔꯅ ꯃꯤꯌꯥꯝꯗ ꯄꯤꯈꯤꯕ ꯊꯥꯖꯕ ꯃꯔꯝ ꯑꯗꯨꯅ ꯑꯊꯨꯕ ꯃꯇꯝꯗ ꯐꯥꯖꯤꯟꯈꯤꯕ ꯑꯔꯥꯝꯕꯥꯏ ꯇꯦꯡꯒꯣꯜꯒꯤ ꯃꯤꯑꯣꯏꯁꯤꯡ ꯀꯟꯗꯤꯁꯟ ꯌꯥꯎꯗꯅ ꯑꯊꯨꯕꯗ ꯊꯥꯗꯣꯔꯛꯀꯗꯕꯅꯤ ꯅꯠꯇ꯭ꯔꯕꯗꯤ ꯃꯅꯤꯄꯨꯔ ꯃꯩ ꯍꯧꯒꯅꯤ ꯂꯣꯏꯅꯅ ꯗꯦꯃꯣꯀ꯭ꯔꯦꯇꯤꯛ ꯑꯣꯏꯕ ꯈꯣꯡꯖꯪ ꯀꯌꯥ ꯆꯪꯁꯤꯜꯂꯒꯅꯤ ꯍꯥꯏꯅꯁꯨ ꯆꯦꯔꯣꯜ ꯑꯁꯤꯅ ꯃꯈꯥ ꯇꯥꯔꯛꯂꯤ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯁꯤꯡꯒ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯠꯁꯤꯡꯒ ꯈꯨꯠꯊꯣꯛꯅꯈ꯭ꯔꯦ ꯑꯐꯕ ꯃꯈꯜꯒꯤ ꯈꯨꯠꯂꯥꯏ ꯄꯥꯏꯕ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯠ ꯑꯃꯗꯤ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁ ꯑꯅꯤꯒꯤ ꯃꯔꯛꯇ ꯉꯔꯥꯡ ꯕꯣꯝ ꯌꯥꯎꯅ ꯑꯀꯟꯕ ꯃꯑꯣꯡꯗ ꯈꯨꯠꯊꯣꯛꯅꯈ꯭ꯔꯦ ꯂꯣꯏꯅꯅ ꯏꯟꯗꯤꯌꯟ ꯑꯥꯔꯃꯤ CRPF ꯑꯃꯗꯤ ꯃꯅꯤꯄꯨꯔ ꯄꯨꯂꯤꯁꯀꯤ ꯑꯄꯨꯟꯕ ꯇꯤꯝ ꯑꯃꯅ ꯀꯥꯡꯄꯣꯛꯄꯤ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯃꯅꯨꯡ ꯆꯟꯕ ꯂꯩꯂꯣꯟ ꯋꯥꯏꯐꯩ ꯑꯃꯗꯤ ꯀꯣꯟꯁꯥꯈꯨꯜꯗ ꯄꯥꯛꯇꯛꯅꯅ ꯑꯣꯄꯔꯦꯁꯟ ꯑꯃꯁꯨ ꯆꯠꯊꯈ꯭ꯔꯦ ꯍꯥꯏꯔꯤ ꯄ꯭ꯔꯦꯁꯅ ꯐꯪꯕ ꯄꯥꯎꯅ ꯍꯥꯏ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯠ ꯑꯃꯗꯤ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁ ꯑꯅꯤꯒꯤ ꯃꯔꯛꯇ ꯉꯔꯥꯡ ꯈꯨꯠꯊꯣꯛꯅꯈꯤꯕꯒꯤ ꯊꯧꯗꯣꯛ ꯑꯗꯨ ꯀꯥꯡꯄꯣꯛꯄꯤ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯃꯅꯨꯡ ꯆꯟꯅ ꯂꯩꯕ ꯂꯩꯂꯣꯟ ꯋꯥꯏꯐꯩ ꯑꯃꯗꯤ ꯀꯣꯟꯁꯥꯈꯨꯜ ꯑꯅꯤꯒꯤ ꯃꯔꯛꯇ ꯂꯩꯕ ꯃꯐꯝ ꯑꯃꯗ ꯊꯣꯛꯈꯤꯕꯅꯤ ꯉꯔꯥꯡ ꯑꯌꯨꯛ ꯄꯨꯡ 9:30 ꯑꯃꯗꯤ ꯅꯨꯡꯊꯤꯜꯒꯤ ꯄꯨꯡ 2 ꯇꯥꯕ ꯑꯗꯨꯋꯥꯏꯗ ꯕꯣꯝ ꯌꯥꯎꯅ ꯅꯥꯀꯜ ꯑꯅꯤꯒꯤ ꯃꯔꯛꯇ ꯈꯨꯠꯊꯣꯛꯅꯈꯤꯕꯒꯤ ꯊꯧꯗꯣꯛ ꯑꯗꯨꯗ ꯑꯁꯣꯛ ꯑꯄꯟ ꯊꯣꯛꯈꯤꯕꯒꯤ ꯄꯥꯎ ꯂꯩꯇ꯭ꯔꯤ ꯂꯩꯉꯥꯛꯅ ꯊꯥꯖꯕ ꯃꯥꯡꯍꯜꯂꯒ ꯁꯥꯟꯇꯤ ꯄꯨꯔꯛꯄ ꯑꯣꯏꯊꯣꯛꯂꯣꯏ ꯍꯥꯏꯅ ꯑꯔꯥꯝꯕꯥꯏ ꯇꯦꯡꯒꯣꯜꯒꯤ ꯃꯥꯏꯀꯩꯗꯒꯤ ꯊꯝꯂꯛꯂꯤ ꯏꯟꯗꯤꯌꯥ ꯂꯩꯉꯥꯛꯅ ꯂꯝꯗꯝ ꯑꯁꯤꯒꯤ ꯅꯍꯥꯁꯤꯡꯗ ꯄꯤꯈꯤꯕ ꯊꯥꯖꯕ ꯑꯗꯨ ꯂꯩꯉꯥꯛ ꯃꯁꯥꯅ ꯃꯥꯡꯍꯜꯂꯒ ꯂꯝꯗꯝ ꯑꯁꯤꯗ ꯁꯥꯟꯇꯤ ꯍꯟꯖꯤꯜꯂꯛꯄ ꯍꯥꯏꯕꯁꯤ ꯑꯣꯏꯊꯣꯛꯂꯣꯏ ꯍꯥꯏꯅ ꯑꯔꯥꯝꯕꯥꯏ ꯇꯦꯡꯒꯣꯜ 18ꯅ ꯐꯣꯡꯗꯣꯔꯛꯂꯤ ꯑꯔꯥꯝꯕꯥꯏ ꯇꯦꯡꯒꯣꯜꯒꯤ PRO ꯔꯣꯕꯤꯟ ꯃꯉꯥꯅ ꯊꯥꯗꯣꯔꯛꯄ ꯆꯦꯔꯣꯜ ꯑꯃꯗ ꯃꯅꯤꯄꯨꯔꯗ ꯀꯨꯝꯖꯥ 2023ꯒꯤ ꯃꯦ 3ꯗꯒꯤ ꯃꯩꯇꯩꯗ ꯑꯇꯝꯅꯅ ꯂꯥꯟꯗꯥꯔꯛꯇꯨꯅ ꯃꯤꯍꯥꯠ ꯃꯤꯄꯨꯟ ꯆꯠꯊꯕꯒ ꯂꯣꯏꯅꯅ ꯌꯨꯝ ꯀꯩ ꯃꯥꯡ ꯇꯥꯍꯟꯕ ꯑꯃꯗꯤ ꯂꯟ ꯊꯨꯝ ꯃꯥꯡꯍꯟꯕꯒꯤ ꯊꯕꯛ ꯀꯌꯥ ꯆꯠꯊꯔꯛꯄꯗꯒꯤ ꯃꯩꯇꯩꯒꯤ ꯏꯟꯈꯠꯂꯛꯂꯤꯕ ꯅꯍꯥꯁꯤꯡꯅ ꯃꯁꯥꯒꯤ ꯀꯝꯃꯨꯅꯤꯇꯤ ꯑꯃꯗꯤ ꯂꯝ ꯉꯥꯛꯆꯅꯕ ꯍꯣꯠꯅꯕꯗ ꯃꯁꯥꯒꯤ ꯀꯦꯔꯤꯌꯔ ꯑꯃꯗꯤ ꯃꯍꯩ ꯃꯁꯤꯡ ꯇꯝꯕꯒꯤ ꯊꯕꯛꯁꯤꯡ ꯇꯨꯡꯑꯣꯏꯅꯔꯝꯂꯒ ꯑꯍꯤꯡ ꯅꯨꯡꯊꯤꯜ ꯉꯥꯛ ꯁꯦꯟꯕꯒꯤ ꯊꯕꯛꯁꯤꯡ ꯆꯠꯊꯔꯛꯈꯤꯕꯅꯤ ꯑꯗꯨꯕꯨ ꯏꯟꯗꯤꯌꯥ ꯂꯩꯉꯥꯛꯅ ꯂꯝꯗꯝ ꯑꯁꯤꯗ ꯑꯃꯨꯛ ꯍꯟꯅ ꯃꯍꯧꯁꯥꯒꯤ ꯄꯨꯟꯁꯤꯗ ꯍꯟꯖꯤꯜꯂꯛꯅꯕ ꯂꯧꯈꯠꯂꯛꯄ ꯊꯧꯔꯥꯡꯒꯤ ꯁꯔꯨꯛ ꯑꯃ ꯑꯣꯏꯅ ꯃꯁꯥꯒꯤ ꯀꯝꯃꯨꯅꯤꯇꯤ ꯑꯃꯗꯤ ꯃꯔꯜ ꯃꯊꯨꯝ ꯉꯥꯛꯆꯅꯕ ꯇꯉꯥꯏꯐꯗꯅ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯁꯤꯡꯗꯒꯤ ꯅꯝꯗꯨꯅ ꯂꯧꯈꯤꯕ ꯅꯣꯡꯃꯩ ꯑꯃꯗꯤ ꯅꯣꯡꯃꯩ ꯃꯔꯨꯁꯤꯡ ꯁꯔꯦꯟꯗꯔ ꯇꯧꯔꯛꯅꯕ ꯂꯩꯉꯥꯛꯀꯤ ꯃꯥꯏꯀꯩꯗꯒꯤ ꯈꯪꯍꯜꯂꯛꯈꯤ ꯂꯝꯗꯝ ꯑꯁꯤꯒꯤ ꯅꯍꯥꯁꯤꯡ ꯃꯔꯨ ꯑꯣꯏꯅ ꯀꯝꯃꯨꯅꯤꯇꯤ ꯑꯁꯤꯒꯤ ꯅꯍꯥꯁꯤꯡꯅ ꯀꯩꯗꯧꯅꯨꯡꯗ ꯍꯤꯡꯁꯥꯒꯤ ꯊꯧꯑꯣꯡ ꯆꯠꯊꯕ ꯄꯥꯝꯗꯦ ꯑꯃꯗꯤ ꯃꯍꯧꯁꯥꯒꯤ ꯄꯨꯟꯁꯤꯗ ꯍꯟꯖꯤꯜꯂꯛꯇꯨꯅ ꯀꯝꯃꯨꯅꯤꯇꯤꯒꯤ ꯃꯔꯛꯇ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯍꯤꯡꯃꯤꯟꯅꯕ ꯄꯥꯝꯕꯅ ꯆꯤꯡꯅꯕ ꯂꯩꯇꯅ ꯈꯨꯠꯂꯥꯏ ꯈꯨꯗꯤꯡꯃꯛ ꯂꯩꯉꯥꯛꯇ ꯁꯔꯦꯟꯗꯔ ꯇꯧꯈꯤ ꯑꯗꯨꯕꯨ ꯉꯁꯤ ꯐꯥꯎꯕ ꯂꯩꯉꯥꯛꯅ ꯂꯝꯗꯝ ꯑꯁꯤꯒꯤ ꯃꯤꯌꯥꯝꯗ ꯄꯤꯈꯤꯕ ꯊꯥꯖꯕ ꯑꯗꯨ ꯊꯕꯛꯇ ꯑꯣꯟꯊꯣꯛꯇꯅ ꯂꯩꯔꯤ ꯃꯔꯛ ꯑꯁꯤꯗ ꯍꯟꯗꯛ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯑꯦꯖꯦꯟꯁꯤꯁꯤꯡꯅ
Maitai community ki nahasing phaba punbagi thabak satharakiba asina India lengakta thamkiba thasaba adu amukke hena manghalle. India lengakta thasaba thamluba adugi mahi oina haujikna Maitai gi individual sengbu criminalize tawre. Masina peace process asibu atopa mayon amada pubata natana matungda lakhulakadaba peace ki thorangda cooperation piningbagi ithil adu manghalle hairi. Maitai community ki miyoi lisingi matakta phajanduna makogi matakta tonganba law gi provisions sigi makada maral siri. Amaromda Kuki community ki oinadi miyoi samarom tamak Maitai community na fangliba saitheng ase phangli. Village volunteer Eastern Zone Kuki zona haujikso makuta khulai paidana maning tamna sathok sasen tauri. Masina community ki marakta thajanaba purakpagi mahuta hena tokai tahanaba asobo maram ama ohelle hanasu arambai tengol gi serol asena pongdurakle. Mifam mipun tauruga santi lakani haibagi lakhulakliba lengaki khongthang asida arambai tengol na thajaba thamdei. Maram asina santi gi lambida hanjilakna bahonabada amaga cooperation pinabagi wafam ase khulai thadokraba miyoi sengbu ikai khunaba adu khaktada mateng fangani. Maram asina thajanabagi kutangda ladam asida ingtapa hanjinba lengakna pamlabade thajaba manghandana table amada phaminadana wakal taminaba asi khaktana oithokani. Naha kaya fajin punsinmana santi purakpa ngamloi peaceful united amadi prosper oiba Manipur ama ohenba haibasi arambai tengolgi apamani hainasu serol asina phongdorakle. Tribal singi paikaliba sagot thorangi thabak sing Deputy Chief Minister Emsa Kipjana review tawkre. Tribal miyamgi paikaliba sagot thorangi thabak singi matangda mari lenaba officer sing saruk yaduna Deputy Chief Minister Emsa Kipjana siar loduna review meeting pangtokre. Tribal Affairs and Hills ki phamsufariba Deputy Chief Minister Emsa Kipjana extra thadaropa warol amada singi miyamgi paikaliba project sing mapung phana implement tawnaba amadi puksel sengna manung mapan naidana thabak yangsena tawnabagi matangda review mifam adu pangthokhibani. Mifam aduda Manipur Tribal Development Cooperation MTDC amasung Department of Tribal Affairs and Hills ki Administrative Department Managing Director Officer sing amadi cooperation ani asigi official sing saruk yaki hairi. Loinana inclusive amadi sustainable development ki kutangda tribal community bu sakut hanaba puksel sengna thabak puna tawminana basu mifam aduna amukka hanna aset pau pirep lawina ki hairi. Deputy Chief Minister Emsa Kipjana Rural Engineering Department IRD amasung Rural Development and Panchayati Raj RDNVR Department na lokaliba project amadi development ki tongan bathabak singi progress ki matangda mari lenaba officer sing saruk yadana mahak masana siar loduna review meeting amasu pangthoki. Review mifam aduda IRD amasung RDNVR Department ki head sing officer sing amadi mari lenaba official sing saruk yaki. Pradhan Mantri Gram Sarak Yosna PMCSY ki makada singda lambi sembagi thabak paikaliba ase ministry na pirakpa guideline ngakna quality leina amadi matam sana thabak losinaba Emsa Kipjana mari lenaba official singda pauktak pi ki hairi.